ꯌꯦꯡꯉꯛꯑꯦ ꯏꯆꯥ ꯑꯆꯧꯕꯁꯨ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯔꯣꯕꯤꯟꯁꯟ ꯂꯥ ꯏꯗꯤꯇꯤꯡ ꯀꯟꯅ ꯇꯧꯔꯤꯅꯦꯕ ꯅꯉꯣꯟꯗ ꯊꯥꯕ꯭ꯔꯁꯦ ꯆꯠꯁꯤꯂꯥ ꯆꯠꯁꯤꯂꯥꯛꯑꯣ ꯍꯧꯖꯤꯛ ꯁꯔꯀꯥꯔꯗꯤ ꯀꯩꯗꯧꯔꯤꯒꯦ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯟꯁꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯊꯕꯛ ꯐꯅꯕ ꯁ꯭ꯇꯥꯐ ꯃꯥꯁꯦ ꯀꯩꯗꯧꯔꯤꯒꯦ ꯌꯦꯡꯒꯦ ꯃꯥꯏ ꯅꯨꯄꯤꯁꯦ ꯂꯥꯏꯚ ꯌꯦꯡꯉꯦꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯦꯡꯉꯦꯕ ꯀꯃꯥꯏꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯥ ꯑꯝꯇ ꯎꯍꯟꯕꯤꯒꯦꯁꯦ ꯃꯥꯁꯦ ꯏꯗꯤꯇꯤꯡ ꯁꯨꯔꯝꯒꯤꯅꯤ ꯃꯅꯤꯄꯨꯔ ꯂꯦꯟ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯖꯦꯟꯁꯤꯒ ꯍꯥꯏ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯃꯅꯨꯡꯁꯦ ꯁꯦꯁ ꯌꯥꯝ ꯐꯖꯩꯌꯦ ꯃꯥ ꯑꯣꯐꯤꯁꯀꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯦ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛ ꯀꯨꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯁꯨꯇꯤ ꯊꯥꯅꯈ꯭ꯔꯦ ꯃꯥ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯁꯨꯔꯣ ꯅꯣꯏ ꯅꯨꯄꯤꯅ ꯅꯪ ꯌꯦꯡꯒꯦꯅꯣ ꯄꯤꯔꯛꯄꯅꯦ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯠꯂꯨꯒꯦ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯑꯗꯨꯗ ꯅꯠꯇꯦ ꯁꯨꯃꯥꯡ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯨꯃꯥꯡ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯨꯃꯥꯡ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯂꯝꯕꯤꯗꯅ ꯋꯥꯛꯀꯤꯡ ꯆꯠꯂꯤꯁꯦ ꯋꯥꯀꯔ ꯇꯣꯡꯉ ꯆꯠꯇꯣꯏꯕ ꯏꯆꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯛꯀꯤꯡ ꯑꯃ ꯏꯟꯊꯣꯛꯅ ꯃꯇꯨꯝꯃꯨ ꯌꯥꯔꯣꯏꯌꯦ ꯑꯉꯥꯡ ꯆꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯋꯥꯀꯔ ꯏꯜꯍꯜꯂꯣ ꯌꯥꯔꯁꯦ ꯖꯌꯂꯛꯁꯃꯤ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏ ꯅꯨꯄꯥ ꯍꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯍꯧꯖꯤꯛ ꯕꯣꯟꯗꯣ ꯄꯨꯔꯛꯀꯅꯣ ꯍꯥꯏꯕ ꯏꯜꯂꯣ ꯌꯥꯔꯁꯦ ꯋꯥꯛꯀꯤꯡ ꯑꯥꯕ ꯆꯠꯂꯣ ꯍꯧꯖꯤꯛ ꯆꯠꯂꯣ ꯍꯩꯊꯨ ꯁꯥꯗꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯨ ꯍꯣꯏ ꯑꯉꯥꯡꯁꯦ ꯊꯥꯡꯉꯩꯅ ꯃꯥ ꯌꯥꯡꯉꯤ ꯑꯉꯥꯡꯁꯦ ꯕꯥꯏꯅ ꯊꯥꯡꯉꯣ ꯂꯥꯛ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯊꯥꯡꯒꯦ ꯑꯉꯥꯡꯒꯤ ꯁꯤꯟ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯑꯉꯥꯡ ꯂꯩꯁꯦꯝꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯩꯁꯦꯝꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯍꯥꯟ ꯑꯆꯥꯄꯣꯠ ꯄꯤꯖꯕ꯭ꯔꯥ ꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯅ 3 ꯕꯣꯇꯤꯅꯤꯀꯣꯗ ꯂꯥꯛꯇ꯭ꯔꯗꯤꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅꯤꯅ ꯑꯩꯅ ꯉꯥꯡꯕꯗ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯅ ꯉꯥꯡꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯩꯅ ꯀꯩꯗꯧꯏ ꯍꯥ ꯆꯠ ꯇꯟꯅꯠꯇꯦ ꯆꯠ ꯋꯥꯛꯀꯤꯡ ꯆꯠꯇꯦ ꯏꯁꯥ ꯐꯗꯣꯏꯅꯦ ꯂꯥꯛꯑꯣ ꯀꯞꯄ ꯂꯩꯍꯧꯔꯦ ꯀꯞꯍꯧꯔꯒꯦꯅ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯤ ꯂꯥꯛꯑꯣ ꯆꯠꯅꯤꯡꯗꯦ ꯀꯞꯄꯤꯗꯣ चलो इनाव चल चल ना अना फुरक्तुङैदे याम चलो लाओ मैम चलिदना युमदा फोन येंग लेहौगे हाइरो ना हजे फोन येंग यारोय लाओ वाकिंग जस्ट लाओ फोन येंग यारोय लाओ लाओ चल फोन याम पामा nga अना छानददोइने हजे यौ चलो इनाव जिना आदा ngaय लेजि उद्रो ना हा हाइबा इंगिद्रबा ngang जिबो हाइबा इल्लगा आदा ngaय लेजि उद्रा चलो 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 लाओ 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 Kadi? Kaida? Kay hero, fajan hero, kap tabi hero. Ay kappa de ay purani ko kappa de. To. Lo. La xian ba wa thi to wen lo. Lo. Nupa so bala na haidora nupa so bala haidora haji phone dawra haidora chalo dudi phone yeng ba ya na te chalo walking chau chi chalo nang phone yeng be lai na da nai da kai no ha phone yeng be lai na da nai da kai no ha chalo nang ai san da rak tu dam thu ho galo chalo na phone mu thala ro kai na ha ro lao du mu thak ke chalo ha tum ning a hꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯅꯠꯇꯦ ꯆꯠꯂꯣ ꯋꯥꯛꯀꯤꯡ ꯉꯥꯛꯇꯪ ꯆꯠꯂꯨꯔꯁꯦ ꯁꯤꯗ ꯑꯆꯥꯄꯣꯠ ꯂꯩꯔꯁꯦ ꯑꯗꯨꯒ ꯍꯜꯂꯛꯑꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯍꯥꯏꯕ ꯏꯟꯕꯅꯤ ꯆꯠꯂꯣ ꯃꯥꯗꯤ ꯅꯤꯅꯦꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯌꯥꯕꯅꯦ
laik supa di nang tumma matam la ba laik pa rong gira tu dia ai halak pa laik e param da nang ai nang bit ka da mina cho laik pa su anh bi lại xem mà giờ lại cái ba lo lại pa halo lại xem mà giờ này lại pa tụi nó không tao rồi chốt ngang này nó hại bên đấy bạn tao lấy chân lại lại bảo ra thì phone những bạn ạ hai giờ cả cái gì nữa nào Alright. Sao có sao mà sao? Mà thầy sẽ lục có cái mang tiền dẫn cái lục có. Lấy xem mà đó. Lấy ba lấy hậu gì mà hay vậy? Tum gì ha mà em tum mà tầm nó ngang bà để lấy ba hậu là gì? Ô anh là khai để tội lắm mà bạn. Anh khai tội lắm mà mình vậy. hay cha cái đấy chị dụ chân hình như vào nhà ngủ chứ hay cha ạ không Chị là một cụm đất à nhỉ? Chị dọa khả năng là ai đấy cũng phù hợp tốt vậy. Hai ba em in đi bằng anh nè. hay giảm mâm đi Sao sao? Đâu? Chào xin chào.